ngasi 28 March 2025 ki numit asida Myanmar gi manung channel lairiba Mandalay gi manak na pumafum amada Richter scale 7.7 yoba aduki matik yamna mapangal kanba earthquake ama Thokhre masina maram oiduna Myanmar hairiba country asinatana maru oina yimthang naduna lairiba country Thailand amasung Vietnam de yamna chawna impact laikreไปค่ะวิ่งเข้าฝุ่นค่ะถล่มในเจหมดเฮ้ยยินไปเหมือนกันเฮ้ยคนที่อยู่ตรงนั้นมีใครเป็นอะไรหรือเปล่าเฮ้ยมีใครเป็นอะไรบ้างไม่รู้ตึกโดนกันเลยไปค่ะฝุ่นค่ะรีบวิ่งค่ะ ตึกถล่มสารนะ ไปค่ะพี่วิ่งค่ะมันฝุ่นค่ะngasi pungama makai rom taba matamda ikang kanghodana thorkiba earthquake aduna maru oina impact tawkiba asi Thailand gi Bangkok city sina oiki hairiba mafam asida aduki matik yamlaba building sing da leiramba miyoi sing evacuate tawba ikang kanghodana yarajilakbadaki miyoi kya ama koi chenjenabagi oiba tawdok kya ama leiki yemthang nariba Vietnam hairiba country asigi oina maru oiba city oiriba Hanoi amasung Ho Chi Minh hairiba city ani sisu seismic activity na maram oidra yamna light oiba chetheng karadi phangki adubu masida yamna chawba akai atoi gi oiba report leite adubu Bangkok ki oindi yamna chawba akai atoi sing thokpu uri miyoi crore amaga lakhumdra rom leiba greater Bangkok area gi achaw building sing achaw apartment shopping mall na chingba Central Bangkok ki oiba mafum sing asida yamna chawba chetheng sing phangki lại rồiไม่ได้ถลอกมันแค่สั่นจนน้ำมันไหลนะลงสตอรี่ก่อนตึกถล่มมาแล้ว几个人？哦，去哪里？哦，陈队。陈队要把你挂了。喂喂！喂！earthquake asi thokraba matungda Manipuri gi mamang da Thailand gi Prime Minister na urgent meeting ama kauduna lakriba disaster asibu yengsinba hokre amasung rescue mission gi oiba thabak thong sing hojik paikhat pa hokre casualty gi oiba asok apan asiana gi oiba paudam hoji fawwi oina toidokpa leitri Hey,